Churachandpur gi zomi singna Kuki Zo Council athing batham khre. Kuki Zo hai bata masi masak khangdi haina zomi phurup ki apex body ama oiriba zomi council na phongdok laduna zomi na namna taba Churachandpur gi mafam singda Kuki Zo Council gi thabak thoram function athing batham khre. Manipur da kumjali singani kulumdoi gi me ahumdagi mitai amasung Kuki ani gi marakta ethnic violence thogli bachairak asida Churachandpur da base tauba zomi council na Kuki Zo hai bata masi masak khangdi haina cherol ama thoktuna Zomi phurupna namna taba mafamda Kuki Zo Council gi thabak thoram pumnamak athing bathamle haire Zomi miyam gi apex body amani hairiba Zomi Council na thadorokpa cherol amada Kuki Zo Council na unauthorized oiba thabak sing chathare haina akanba mawongda condemn tawraduna central government ki akaknaba authority singna Manipur da free movement yahanaba National Highway sing hangdongnabagi matangda khananaba Manipur gi chingi akaknaba civil society organization amada invite tawrokpa yaningde Isu asigi matangda khanarakpada Zomi Council amasung masigi affiliate body singi mihut sing saruk yagadabane masi natrabade wari sanarbasu aremba kanadaba oigani hainasu warning tawre cherol aduna makha taraduna Zomi Council gi maikaidage kumjali singani kunmari gi meda Kuki Zo haibata masi officially reject tawba laikhre asigumbata masi Churachandpur district amade Churachandpur town da lariba Zomi singna khundaba mafam singda chatnaba yaroi hainasu khanganba laikhre Maram asina Kuki Zo Council na makhoigi office sing local miyam na yaba mafam khakta hangadaba ni haina su khangalle Zomi miyam gi right ki matang da palladuna Zomi Council na hai Council asina matam pumbada masiga chatminariba constituent tribe mapan gidamak lepkani amade chokthaba naidana makhoigi security dignity amade yaifana wagidamak makhata na thabak tawgani haire Modi amasung Amit Shah gi liching makhada Manipur da unity, stability amasung development da anauba chapter ama laglagane biren. India na ningkha tamlakpadagi matam khwaidagi sangna Home Minister oiba misak Amit Shah na oire haiduna hanagi Chief Minister Nongthongbam biren na thagatpa phongdorokle. Hanagi Chief Minister Nongthongbam biren na mahaki X account da thadorokpa warol amada leibak asigi oina khwaidagi matam sangna Home Minister oiba misak Amit Shah na oire. Matam sangna Home Minister oiramba sing Sardar Vallabhbhai Patel amasung Lal Krishna Advani na office pairamba matamdagisu Amit Shah na hele. Laibak asigi ihan hanba Home Minister Sardar Vallabhbhai Patel na mahakna office paikhiba numit lisingamaga chani taraga nipan aduga LK Advani na office paikhiba matamna numit lisinganiga chaniga yangkhai taruk ne. Adubo Amit Shah na Home Minister oina fampurakpa na. Ngasi August mangada numit lisinganiga chani yangkhai nipan sukhre haire. Amit Shah na Home Minister hek oirakpadagi Article 370 muthatkibadagi hauraga terrorism gi mayokta singthaningai thabak sing pangthokpaga loinana laibak asigi internal security mapangal kangkhat anba ngamkhre haina su singtharakle Amit Shah na laibak asigi Home Minister oirakpadagi Manipur gi oina su singthaningai oiba thabak aya pallavada Manipur People's Army ga MPA ga peace talk ki matangda yanaba purakhre mahaki luching makhada Jalyangrong United Front ka wari sanakhre Peace process ta thazaba thamduna insurgent kaya amasu khulai thadokuna mahoksagi punsida halakpa ngamkhrai mahaki matenga loinana Manipur da war on drug ki thorang laukhatkhe mahaki mejang makhada Indo Myanmar ngamkhai paring mapung phana sambal khana ba thabak laukhatpa haukhre haire loinana Prime Minister Narendra Modi amasung Home Minister Amit Shah gi luching makhada Manipur da unity stability amasung development ta anauba chapter ama laklagani hainasu thazaba phongdorokle Rajya Sabha na su Manipur da thamliba President Rule tha taruk sangdokbada ayaba pikre. Manipur da thamliba President Rule tha taruk sangdoknaba laingang na laukhiba resolution ngasi Rajya Sabha mifamda puthoklaba matung resolution adubu ayaba pikre. Parliament ki lower house oidiba Lok Sabha da su Manipur da thamliba President Rule tha taruk amaga sangdokbada hanana ayaba pikrabane. House animang na ayaba pikrabana chahi asigi February taraga humdoi thamlakhiba tha taruk ki President Rule gi matam Chaliba tha asigi taraga humdoida loibaga loinana makha na tha taruk haibade mathang sahi 2026 ki February taraga humdoi fauba Manipur da President Rule lairagane factory da numidang pung taragi matungda nupi sing thabak subada Manipur laingang na athingba thamkhrai Manipur laingang na ngasi thokiba notification amana factory ama hekta da numidang pung tara dagi mathangi ayuk pung manga fauba hairiba matam ase Thabak tawbada thingba thamkhibaga loinana nupi workers singi damak factory chalairiba singna laukhatkadaba thabak singsu khangankhrai Manipur lainga ki additional chief secretary textile commerce and industry Anurag Raspai na ngasi thokiba cherol amada Factories Act 1948 Act number 63 of 1948 ki section 66 ki subsection 1 ga clause B gi makhada
Manipurgi oina factory makhal amatada nupising numidang pung tara tabadagi mathangi ayuk pung manga fawba thabak tawbada thingba thamlei. Athingba asi notification asina hek thokpadagi sanaba hore haire. Factory da thabak suba yauriba nupising gidamak factory salairiba singna tawgadaba thabak singi matangda palladuna. Cherol aduna hai numidang pung taret ki matung phawba nupising thabak sugadabani haiba niyam thamba yaroi. Adubu thabak sugadoriba nupi masana apambagi matunginna ayiba cherol ama pirakpa tarabadi. Pung taret ki matungda thabak subagi ayaba piba yai. Nupisingbu thabak piriba miyoina thabak sugadoriba maphamsing matik chana mai ngalanbaga loinana CCTV camera sing mafam kayada thamduna factory manung amade mapangi akoiba sing kupna yengsingadabane amadi thabak piriba singi maikaidage nupi sing mayum phawba section thingadabane thabak piriba singna nupi singi pothanaba matam hel amadi hygiene gi yengna chapchana working condition sing thamgadabani amade thabak sufamda nupi da tamthiba lisat saja chalandana ba section thorang tawgadabane mahakna nupi amana factory aduda thabak tawbada mafam sadre haiba khalandana ba thabak lawhatkadabane thabak sufamda nupi pothafam tokhaiba ka ningthina thamgadabani amade sinmi ama waina nupi gi haksing mayek sengna khanganba warol thetuna thamgadabane thabak piriba singna sexual harassment of women at workplace prevention penahivison and redressal act 2023 na piriba provision sing ngakna satkadabane occupier natraga manager natraga factory adugi responsible oiba miyoi singna thabak suriba nupi singda sexual harassment pihandanaba thabak lakhotpa haibase duty ama oina lawgadabane maternity benefit act 1961 apiriba provision sing chapsana nupi worker singda phangangadabane amadi mirolbi natraga chajenbi nupi sing ayuki pung taruktage numidang pung taret fawbagi manungda thabak subagi matam oigadabani haina supalle Assam Rifles ki mingset nongmanongmagi mangsilaklay MP Laisemba ngamkhai sambal khana ba yungba yot ki makhong taraga manga sakhangdaba singna Assam Rifles kem laina huran khiwa thokdok asina amuka hena Manipur da Assam Rifles ki mingset nongmanongmagi mangsilakle haina Rajya Sabha ki MP ningthau sana jawba Laisemba na nungnangba phongdorokle MP ningthau sana jawba Laisemba na mahaki official X account thadorokba warol amada mathaki wafam asi phongdorokpaga loinana ngamkhai paring ngakpagi thabak neutral oiba amade mathau masak khangba border security force VSF kumba central force ta sinagadabani haire Manipur amasung Myanmar anigi marakta kilometer 340 nipan sangna ngamkhai paring pulliba sigi manungda ahan bagi oina kilometer 113 gi asangba saruk ngamkhai sambal khabagi thabak haujik mafam kaya da sangsille Manipur sector da ngamkhai sambal khabagi thabak loisillaba singde fence with track road kilometer 37.21 IMB approach road kilometer 18.55 erection of post 14.16 amasung erection of fence 9.43 ne ngaglibade Assam Rifles ki kemga yamna naknana leiba mafamda ngamkhai sambal khana ba yungba yot ki makhong taraga manga masak khangdaba singna huran khre haina Assam Rifles ki maikaidage more police ta complaint ama tawrokpa sine complaint adugi matungin more police ki kangbu ama mafam aduda satuna yengsenbada yot ki makhong taraga manga kakthalaga huran khre haiba khangba ngamlei Assam Rifles ki naton sumang maktada ngamkhai sambal khana ba yungba yot ki makhong huran khiba simakna state asigi miyamna Assam Rifles ta thajaba nongmagi mangsilaklei maram asina ngamkhai paring ngakpagi thabak BSF kumba neutral oiba amade mathau khangba central force ta sinagadabani haina su ningthau sana jawba Laisembana makhata na phongdorokle